ꯇꯨꯅꯤ ꯍꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯂꯩꯅꯥ ꯃꯊꯧ ꯂꯥꯛꯂꯦ ꯂꯨꯔꯦꯝꯕꯤꯒ ꯒ꯭ꯔꯦꯁꯤꯒꯗꯤ ꯍꯥꯟꯅꯅ ꯌꯧꯔꯛꯇꯨꯅ ꯃꯊꯧ ꯍꯧꯔꯝꯂꯦ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯂꯩꯅꯥ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯩ ꯂꯩꯅꯥ ꯍꯦꯛ ꯎꯕꯒ ꯂꯨꯔꯦꯝꯕꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯈꯪꯗꯕꯅ ꯉꯔꯥꯡꯒꯤ ꯄꯥꯎ ꯇꯝꯃꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯤꯕꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯗꯥꯏꯅꯦ ꯅꯪꯕꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯈꯪꯗ꯭ꯔꯤꯕꯅ ꯍꯪꯂꯛꯄꯅꯤ ꯋꯥꯍꯪꯗꯣ ꯎꯪꯗꯨꯅ ꯐꯝꯂꯝꯕ ꯂꯩꯅꯥ ꯋꯥꯍꯪꯗꯨꯗ ꯃꯤꯠꯄꯥꯟꯗꯨꯗꯒꯤ ꯄꯤ ꯈꯪꯇꯥ ꯇꯥꯔꯛꯏ ꯅꯥꯀꯟꯗꯩ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯄꯥꯈꯠꯂꯤ ꯂꯨꯔꯦꯝꯕꯤ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯩꯅꯥꯒꯤ ꯅꯥꯀꯟꯗ ꯂꯥꯛꯏ ꯒ꯭ꯔꯦꯁꯤꯅ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯂꯨꯔꯦꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯍꯣꯏ ꯃꯥꯏ ꯍꯩꯔꯝꯗ ꯀꯞꯊꯣꯔꯛꯂꯦ ꯂꯩꯅꯥ ꯉꯔꯥꯡꯗꯒꯤ ꯃꯥ ꯐꯨꯟꯒꯠꯂꯤꯕꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯃꯆꯦꯠ ꯇꯥꯅ ꯁꯨꯒꯥꯏꯗꯨꯅ ꯀꯥꯏꯍꯟꯕꯤꯔꯝꯂꯕ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯕꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝꯗꯣ ꯑꯍꯤꯡ ꯑꯃꯗ ꯀꯣꯛꯄ ꯍꯧꯅꯗꯦ ꯑꯩꯅ ꯂꯥꯟꯕꯅꯤ 마기 ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯅ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯕ ꯅꯨꯡꯁꯤꯃꯟꯕꯅ ꯃꯥꯅ ꯑꯁꯣꯏꯕ ꯑꯃ ꯃꯤꯅꯝꯕ ꯀꯌꯥ ꯏꯐꯝꯗ ꯇꯧꯈ꯭ꯔꯕꯁꯨ 마기 ꯋꯥꯍꯩ ꯑꯃꯅ ꯑꯩꯕꯨ ꯃꯅꯥꯛꯇ ꯑꯃꯨꯛꯁꯨ ꯄꯨꯁꯤꯟꯕꯤꯈꯤꯕ ꯑꯗꯨꯕꯨ ꯑꯄꯪꯕꯤ ꯑꯩꯗꯤ ꯅꯨꯡꯁꯤꯔꯨꯕꯅ ꯃꯇꯨꯡ ꯏꯜꯂꯨꯕ ꯃꯁꯤ ꯑꯩꯅ ꯁꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩ ꯈꯛꯇꯅ ꯋꯥꯁꯕ ꯃꯥ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯂꯨꯔꯦꯝꯕꯤꯅ ꯗꯥꯃꯥꯂꯦꯝꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯁꯦ ꯑꯩꯈꯣꯏꯗ ꯇꯝꯃꯨꯁꯦ 마기 ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯧꯔꯒ 마기 ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯤ ꯈ꯭ꯔꯤꯁꯇꯤꯅꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯃꯁꯛ ꯇꯥꯛꯏ ꯑꯩꯕꯨꯗꯤ ꯃꯥꯅ ꯏꯀꯥꯏꯕ ꯄꯤ ꯑꯩꯕꯨ ꯃꯐꯝꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯈꯤꯕ ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯆꯠꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯧꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯞꯅ ꯀꯞꯅ ꯇꯝꯃꯤ ꯂꯥꯜꯂꯤꯕꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯔꯥ ꯑꯩꯅꯗꯤ ꯏꯔꯥꯜ ꯂꯩꯔꯕꯤꯒꯨꯝ 마기 ꯃꯃꯥꯡꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯜꯂꯤꯕꯁꯦ 마ꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ 마ꯕꯨ ꯌꯥꯝ ꯊꯥꯖꯔꯨꯕꯁꯤꯔꯣ 마기 ꯑꯁꯣꯏꯕ ꯎꯅ ꯎꯅ 이밤다 미남크레 ꯈꯪꯅ ꯈꯪꯅ 마ꯅ 이망ꯗ ꯂꯦꯞꯂꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯗ ꯑꯩꯅ 마ꯕꯨ ꯉꯥꯛꯄꯤꯗꯕ ꯉꯝꯈꯤꯗꯕꯅꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯁꯨ ꯃꯍꯥꯛꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯈꯤꯕꯁꯨ ꯃꯍꯥꯛꯅꯤ 마ꯅ ꯑꯩꯒꯤ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥ ꯂꯩꯔꯤ ꯈꯟꯅ ꯑꯩꯅꯗꯤ ꯄꯦꯟꯊꯣꯛꯆꯕ ꯑꯗꯨꯒ 마ꯗꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ 마ꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯥꯖꯔꯔꯣꯏ ꯊꯥꯖꯕ ꯄꯨꯝꯅꯃꯛ 마ꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕꯅ ꯈꯥ ꯆꯤꯛꯏ ꯂꯨꯔꯦꯝꯕꯤ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯒ꯭ꯔꯦꯁꯤꯁꯨ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯅꯨꯄꯥꯗꯧꯅꯒ ꯐꯤꯡꯖꯔꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯦ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯥꯡꯁꯤꯗ ꯒ꯭ꯔꯦꯁꯤꯅ ꯀꯟꯈ꯭ꯔꯕ ꯃꯆꯤꯟꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯦꯞꯄꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯨꯝ ꯁꯣꯜꯂꯤ ꯈꯪꯉꯤꯗꯅ ꯃꯃꯥꯏꯗꯨꯗ ꯑꯦꯁꯤꯠ ꯍꯩꯖꯤꯟꯒꯦ ꯃꯈꯣꯡ ꯅꯥꯝꯃꯗꯣ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥ ꯃꯈꯣꯜ ꯊꯣꯛꯄꯁꯤꯅ ꯑꯍꯨꯝꯂꯛꯇꯪ ꯍꯪꯒꯠ ꯍꯟꯗꯥ ꯇꯛꯊꯠꯂꯗꯤ ꯃꯥ ꯆꯠꯄ ꯌꯥꯔꯣꯏꯅꯦ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯒ꯭ꯔꯦꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯂꯨꯔꯦꯝꯕꯤ ꯌꯦꯡꯍꯧꯏ ꯒ꯭ꯔꯦꯁꯤꯕꯨ ꯂꯩꯅꯥꯗꯤ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ ꯁꯥꯍꯨꯝ ꯆꯥꯎꯅ ꯊꯣꯛꯈꯤꯕ ꯒ꯭ꯔꯦꯁꯤ ꯔꯤꯁꯤꯅ ꯎꯏ ꯂꯩꯅꯥꯅ ꯆꯪꯈꯤꯕꯒ ꯃꯥꯁꯨ ꯇꯨꯡ ꯇꯞꯅ ꯏꯟꯅꯗꯨꯅ ꯃꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯆꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯝ ꯑꯃꯅ ꯊꯩꯖꯤꯜꯂꯒ ꯉꯁꯥꯏꯗꯒꯤ ꯔꯤꯁꯤ ꯋꯥꯔꯤꯗꯣ ꯇꯥꯔꯝꯕꯅꯤ ꯒ꯭ꯔꯦꯁꯤ ꯊꯣꯛꯈꯤꯕꯒ ꯆꯪꯉꯛꯂꯦ ꯃꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯐꯝꯂꯝꯕ ꯂꯩꯅ ꯔꯤꯁꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯒ꯭ꯔꯤꯇꯤꯡ ꯄꯤ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥꯗꯣ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯦꯞꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯗ ꯁꯣꯝꯗ ꯃꯄꯥꯟꯗ ꯒ꯭ꯔꯦꯁꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯥꯛꯄ ꯊꯑꯣꯏꯅ ꯉꯥꯏꯔꯤ ꯃꯊꯧꯒ ꯁꯨꯗꯈꯩ ꯉꯥꯏꯔꯤ ꯐꯝꯗꯨꯅ ꯃꯤꯅꯤꯠ 10-20ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯖꯤꯟꯈꯤꯕꯗꯨ ꯎꯏ ꯐꯝꯂꯝꯕꯗꯩ ꯒ꯭ꯔꯦꯁꯤ ꯍꯧꯒꯠꯂꯤ ꯍꯤꯜꯁꯀꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯆꯪꯂꯛꯏ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯦꯁꯤꯗꯨ ꯎꯕꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯈꯣꯡꯊꯥꯡꯗꯨ ꯈꯖꯤꯛ ꯇꯞꯊꯩ ꯑꯗꯨꯒ ꯎꯞꯂꯤꯕ ꯁꯟꯒ꯭ꯂꯥꯁ ꯃꯅꯨꯡꯗꯒꯤ ꯃꯃꯤꯠꯇꯣ ꯈꯨꯖꯤꯜꯂꯞ ꯌꯦꯡꯉꯤ ꯃꯨꯛꯈꯥꯏꯕꯤ ꯅꯨꯄꯤꯅꯤ ꯂꯩꯅꯥꯒꯨꯝꯕꯤ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯟꯒ꯭ꯂꯥꯁꯇꯣ ꯃꯀꯣꯛꯇ ꯐꯠ ꯊꯦꯠꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯒꯝ ꯂꯥꯛꯏ
ꯒ꯭ꯔꯦꯁꯤꯗꯤ ꯂꯦꯞꯂꯤ ꯑꯗꯨꯃꯛ ꯃꯨꯛꯇꯨꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯒ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯋꯥ ꯍꯥꯟꯅ ꯉꯥꯡꯂꯛꯏ. ꯀꯩꯅꯣ ꯂꯝꯕꯤꯁꯤꯗ ꯇꯧꯔꯤꯁꯤꯅ? ꯃꯤ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ? ꯍꯟꯇꯣꯛꯑꯣ. ꯁꯛ ꯇꯥꯈꯠꯄꯗꯤ ꯒ꯭ꯔꯦꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯍꯦꯟꯒꯗꯕ ꯂꯩꯇꯦ ꯈꯨꯝꯂꯛꯏ. ꯄꯦꯔꯤꯁꯀꯤ ꯑꯥꯏꯐꯦꯜ ꯇꯋꯥꯔꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯡꯕ ꯅꯪꯒꯤ ꯏꯒꯣꯗꯣ ꯉꯁꯤꯗꯤ ꯂꯩꯅꯨꯡ ꯌꯧꯈꯩ ꯐꯨꯝꯖꯤꯟꯒꯦꯅ ꯑꯩꯁꯦ ꯉꯁꯥꯏꯗ ꯂꯦꯞꯄꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯈ꯭ꯔꯤꯁꯇꯤꯅꯥ ꯐꯤꯁꯨꯝꯗꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯎꯁꯤꯠꯇꯅ ꯅꯣꯛꯏ. ꯅꯪꯗꯤ ꯑꯩꯒꯤ ꯏꯒꯣꯁꯤꯗ ꯌꯥꯝ ꯆꯥꯛꯆꯔꯤꯕꯣꯏꯔꯦ. ꯒ꯭ꯔꯦꯁꯤ ꯃꯃꯤꯠꯇꯨ ꯆꯦꯞꯈꯠꯇꯨꯅ ꯃꯥꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯌꯦꯡꯂꯛꯏ. ꯏꯒꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯜꯂꯛꯄꯗ ꯅꯪ ꯅꯁꯥꯗ ꯑꯗꯨꯝ ꯗꯛ ꯂꯥꯎꯅ ꯄꯥꯟꯕ꯭ꯔꯥ? ꯏꯒꯣꯅ ꯌꯣꯝꯁꯤꯜꯂ ꯁꯥꯔꯛꯄ ꯁꯛꯅꯤꯅ ꯍꯦꯛ ꯎꯕꯗ ꯅꯪꯁꯦ ꯌꯥꯝ ꯐꯨꯅꯤꯡꯉꯦ. ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯊꯤꯕ ꯅꯁꯛꯇꯣ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯖꯔꯤ ꯑꯃꯨꯛ ꯇꯧꯊꯣꯛꯑꯦꯗꯣ. ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ. ꯅꯪꯁꯦ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ꯭ꯔꯥ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯗ ꯌꯥꯎꯈ꯭ꯔꯣꯕ. ꯑꯝꯇ ꯑꯩ ꯈꯨꯔꯨꯝ ꯍꯥꯏꯖꯒꯦ. ꯑꯉꯥꯎ ꯐꯩꯗꯧꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ? ꯊꯕꯛꯁꯤꯕꯨ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯪꯁꯨ ꯖꯔꯅꯦꯂꯤꯁ ꯑꯃ ꯅꯠꯇ꯭ꯔꯣ? ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯨꯖꯅꯦ, ꯌꯥꯒꯗ꯭ꯔꯣ? ꯅꯪꯗꯤ ꯃꯥꯂꯦꯝꯒ ꯌꯥꯝ ꯆꯥꯟꯅꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯌꯥꯝ ꯆꯥꯟꯅꯖꯗꯥꯏꯅꯦ. ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯅꯪ ꯑꯃ ꯂꯩꯕꯁꯦ ꯀꯥꯂꯦꯟꯗꯅ ꯏꯪꯊꯝ ꯆꯟꯗꯧꯔꯦ, ꯏꯪꯊꯝꯊꯥꯗꯅ ꯍꯨꯃꯥꯡ ꯁꯧꯗꯧꯔꯦ ꯑꯩꯗꯤ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯑꯩꯁꯦ. ꯌꯦꯡꯅꯤꯡꯗꯕꯒꯤ ꯆꯥꯡ ꯍꯥꯏꯌꯨ ꯍꯥꯏꯔꯁꯨꯅꯦ, ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯐꯥꯎ ꯅꯪꯅ ꯄꯥꯔꯗꯤ ꯑꯩ ꯇꯥꯗꯦ. ꯈ꯭ꯔꯤꯁꯇꯤꯅꯥ ꯈꯥꯔꯞ ꯌꯦꯡꯉꯤ ꯒ꯭ꯔꯦꯁꯤꯗ. ꯅꯪꯅ ꯍꯦꯛꯇ ꯇꯥꯜꯂꯒ ꯑꯩꯅ ꯊꯕꯛꯁꯦ ꯇꯣꯛꯀꯗ꯭ꯔꯣ? ꯅꯪ ꯀꯩ ꯂꯟꯇꯤꯛ ꯂꯩꯗꯅ ꯇꯥꯜꯂꯤꯅꯣ? ꯅꯪꯅ ꯇꯣꯂꯣꯞ ꯄꯤꯕ꯭ꯔꯣ ꯑꯩꯁꯦ? ꯏꯇꯤꯛ ꯂꯩꯖꯗꯕꯗꯨꯅꯅꯦ ꯅꯪ ꯅꯁꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯤꯁꯦ. ꯅꯁꯥꯅ ꯑꯗꯨꯝ ꯇꯣꯛꯆꯈꯤꯅꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯇꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅ. ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯑꯅꯤꯃꯛ. ꯒ꯭ꯔꯦꯁꯤꯁꯨ ꯒ꯭ꯔꯦꯁꯤꯅꯤ, ꯐꯤꯡꯈ꯭ꯔꯕ ꯅꯨꯄꯤꯅꯤ. ꯃꯥꯁꯨ ꯇꯧꯒꯦꯌꯥꯎ ꯇꯧꯔꯤꯕ ꯆꯀ꯭ꯔꯤꯅꯤ. ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯥ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯂꯨꯔꯦ ꯃꯤꯀꯨꯞꯁꯤꯗ. ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯃꯈꯥ ꯇꯥꯏ. ꯂꯩꯅꯥꯒꯤꯗꯃꯛꯅꯤꯅꯦ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯦ. ꯑꯩ ꯈꯪꯂꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯗꯥꯃꯥꯂꯦꯝꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯁꯥꯎꯕꯤꯔꯤꯕ? ꯍꯨꯏꯗꯧꯅ ꯁ꯭ꯋꯥꯏꯗ ꯈꯣꯡꯂꯤꯅꯤꯅꯦ. ꯃꯌꯥ ꯊꯧꯕ ꯍꯨꯏꯅꯤ ꯑꯣꯏꯔꯤꯁꯦ. ꯅꯃꯥꯏ ꯑꯊꯥꯕꯗꯨꯗ ꯆꯤꯛꯀꯦꯅ ꯉꯥꯏꯔꯤꯕ ꯉꯁꯥꯏꯗꯒꯤ. ꯅꯃꯥꯟꯅꯕꯤꯒ ꯈꯪꯅꯩ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯍꯧꯖꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯗꯧꯅ ꯆꯣꯞꯄ ꯃꯥꯟꯅꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯛꯏꯕ. ꯑꯗꯣ ꯀꯣꯏꯅꯖꯈ꯭ꯔꯣ ꯌꯥꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯅꯥꯗ ꯀꯥꯏꯍꯧꯕꯤꯔꯒ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄꯗꯨꯗꯅꯤ ꯑꯩꯅ ꯅꯪꯒ ꯅꯪꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯅꯃꯤꯠ ꯀꯣꯠꯇꯣꯏꯁꯦ. ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯣꯡꯕꯨ ꯆꯣꯡꯁꯤꯟꯒꯦ ꯇꯧꯏ ꯒ꯭ꯔꯦꯁꯤ. ꯒ꯭ꯔꯦꯁꯤꯒꯤ ꯆꯤꯟ ꯄꯥꯟꯅꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯅꯥꯅ. ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯩꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯥꯗꯤ. ꯃꯩ ꯍꯧꯔꯤꯕ ꯒ꯭ꯔꯦꯁꯤ ꯂꯩꯍꯧꯔꯤ. ꯁꯥꯎꯅꯤꯡꯂꯤꯕꯗꯨ ꯇꯞꯊꯔꯛꯅꯕ ꯃꯥ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯍꯧꯔꯤ. ꯇꯥꯟꯖꯥꯅ ꯆꯥꯗ꯭ꯔꯁꯨ ꯃꯤꯅ ꯃꯩ ꯍꯧꯔꯤꯉꯩ ꯒꯤ ꯍꯩꯖꯤꯜꯂꯛꯂꯦ. ꯂꯨꯀꯥꯁꯅ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ. ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯅꯁꯛꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯐꯖꯩ, ꯁꯝꯒꯗꯣ ꯇꯦꯟꯇꯛ ꯀꯛꯂꯒ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯒ. ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯁꯦ. ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂ ꯍꯥꯏꯔꯛꯄꯅꯤ. ꯃꯩꯗ ꯘꯤ ꯍꯩꯖꯤꯜꯂꯛꯂꯗꯤ ꯑꯆꯥꯛꯄ ꯃꯩꯗꯣ ꯃꯔꯤ ꯆꯥꯎꯈꯠꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ. ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯅꯕ ꯅꯠꯇꯕ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯄꯥꯗꯨꯗ ꯒ꯭ꯔꯦꯁꯤ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯗꯠꯂꯤ. ꯂꯨꯀꯥꯁꯇꯣ ꯂꯩꯃꯥꯏꯗ ꯍꯥꯏꯊꯩ. ꯃꯅꯥꯇꯣꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂ ꯈꯥꯡꯉꯤ ꯂꯩꯅꯥꯗꯣ. ꯒ꯭ꯔꯦꯁꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯤ. ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ, ꯁꯛꯇꯝꯃꯛꯅ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ. ꯀꯅꯥꯅꯣ ꯅꯪ? ꯑꯩꯉꯣꯟꯗꯒ ꯂꯛꯅꯕ ꯁꯥꯗꯅ. ꯏꯅ ꯏ ꯀꯥꯕꯅꯦ, ꯁꯤꯔꯣ ꯅꯪꯗ. ꯂꯨꯀꯥꯁ ꯃꯄꯤ ꯑꯣꯔ ꯑꯣꯔ ꯇꯥꯏ. ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯗꯨ ꯌꯧꯔꯦ. ꯗꯅꯤꯌꯦꯜ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ ꯐꯤꯕꯝꯗꯨꯗ. ꯚꯥꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯣꯛꯄ꯭ꯔꯣ? ꯂꯨꯀꯥꯁ ꯅꯥꯍꯤ ꯇꯥꯏ. ꯏ ꯇꯥꯔꯁꯤꯗ ꯁꯣꯛꯄ꯭ꯔꯥ? ꯀꯩ ꯆꯥꯅꯔꯤꯒꯦ? ꯒ꯭ꯔꯦꯁꯤꯅ. ꯗꯅꯤꯌꯦꯜ ꯅꯃꯥꯟꯅꯕ꯭ꯔꯥ? ꯗꯅꯤꯌꯦꯜꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯨꯀꯥꯁꯅ ꯇꯥꯞꯑꯣꯏ. ꯃꯥꯅꯦ, ꯏꯃꯥꯟꯅꯕꯅꯤ. ꯑꯃꯨꯛ ꯐꯨꯕꯤꯒꯦ ꯍꯥꯏꯔꯣ? ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ ꯅꯪꯗꯤ. ꯑꯔꯦꯝꯕꯒꯤ ꯂꯛꯅꯖꯔꯣꯏ. ꯅꯨꯄꯤꯅꯤ ꯊꯣꯛꯂꯝꯒꯗ꯭ꯔꯅ ꯇꯧꯔꯨꯕꯅꯤ. ꯂꯤꯟꯍꯥ ꯑꯣꯏꯔꯝꯃꯦ. ꯈꯨ ꯂꯥꯎ ꯀꯥꯝꯃꯛꯏ. ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯑꯩ. ꯗꯅꯤꯌꯦꯜ ꯅꯣꯛꯅꯤꯡꯂꯛꯂꯦ ꯑꯗꯨꯕꯨ ꯅꯣꯛꯇꯦ ꯈꯥꯡꯖꯤꯜꯂꯤ. ꯒ꯭ꯔꯦꯁꯤꯅ. ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ. ꯁꯤꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪ. ꯆꯪꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯂꯨꯀꯥꯁ ꯁꯦꯠꯂꯤꯕ ꯖꯤꯟꯁ ꯑꯗꯨꯗꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯅꯥꯍꯤ ꯇꯥꯔꯤꯕ ꯃꯅꯥꯇꯣꯟꯗꯣ ꯇꯩꯊꯣꯛꯏ. ꯗꯅꯤꯌꯦꯜꯅ. ꯀꯩ ꯍꯥꯏꯔꯤꯅꯣ? ꯑꯃꯣꯝ ꯑꯝꯇ ꯂꯩꯕ ꯎꯕ ꯌꯥꯗꯦ ꯅꯪ ꯅꯌꯥꯗꯣ ꯀꯥꯗꯣꯏꯒꯤ. ꯂꯨꯀꯥꯁꯅ. ꯀꯅꯥꯅ ꯈꯪꯅꯤ ꯑꯁꯤꯒꯤ ꯃꯆꯤꯡꯁꯦ ꯂꯩꯔꯝꯅꯤꯗꯤ. ꯂꯥꯞꯇꯛ ꯎꯕꯗ ꯃꯁꯛꯁꯦ ꯍꯥꯏꯐꯦꯠꯀ ꯐꯖꯔꯗꯅ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯆꯛꯂꯞ ꯇꯧꯕꯁꯤꯗ ꯑꯩꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯦ ꯑꯥꯗ ꯂꯩꯔꯤꯅ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯃꯅꯤ ꯁꯥꯗꯅ ꯆꯪꯂꯨꯕꯅꯤ ꯀꯩꯅꯣ. ꯑꯗꯨꯒ ꯅꯥꯍꯤ ꯇꯥꯕꯤꯔꯤ. ꯇꯥꯕꯤꯌꯨ ꯇꯥꯕꯤꯌꯨ. ꯌꯥꯏ, ꯑꯁꯤ ꯅꯨꯄꯤꯁꯦ ꯌꯥꯏ. ꯈꯪꯅꯤꯗꯅ ꯃꯥ ꯅꯝꯗꯅ ꯀꯣꯏꯅꯤ.
Is nang mungam gadroba asi koiba nupi makhal amani ne asidi kaidau ngam muidoi nova hengam dabada Lucas ming hongbige saksidi hagolo I khaklabo yaradraba yare lehoro ai studio chatoini thengre naton sukaiba adusu nupi gi kin onthoi kai khreda kanadi hojano Daniel nokthorei CCTV gi juksida manungda loi oramani ngasaine ado farese horen ai thabak loiraga ne call toragi hoi bai ani dusu magi chenakre Daniel manung changlei mayam du mathau loina surami Gracie di Daniel da yinglei nokmi nupa do o da basaduna magi mathau da mai onsilli nahan khaiga manadaba sakpham mamada adumak leibaduda ngasai dagi mathau amakum yengliba rishi nungai zade ma khangi laina ngarangi thodokduna magi thamoi de yuri batingkhang adugi chaina koktri haiba nungsuk nunjana na leiri ngasai dagi nahan makhai de mathau da pukning lupani maithong sumaka lamna adumak leiki adubu ngashidi ayamba matamda mathau na thairaga laina ungduna talei Numitsi Dr. Victor ki case ki matangda kiba article du su phongbu numitni article do mayam loina pane khudakta sandok kiduna mi lising kaya panakre website da thagat kibaga viral oirei adubu laina gi safety gi damak article du gi ai bagi ming hap khide INS news crime chim haina adumak ki article adu gi wa changdi laina ungli manga side gi tumin mathanta huran yeng batani risisu changsilo dima break matamni mahi wanai ngasidi lunch timing oibaduda chana bahana koilang langnarei Grishina chak la amana chari tatore leina lansaro silaw hagula inupido chalamo ai washroom changlukhige thuna la ko mahiktu gi damak ungdong nate nokning daba minok ama noklam Gracie gi waduda aduga chatkre leina Lurimbiga Gracie gana asomda lunch hall da lai chana bado magi saruk loknaraga table ahang bathiduna group hamna ba hokre Daniel Sohana gi hanakum Lurimbiga Gracie gi manak junction na phamli aduga hangai ngasai gi thodok tu gi matangda Lucas na kai hairak paino nahiga tagi kin thinda luidubo Gracie na Lucas haiba ming makne sakta makne onthok chana khreda khara ngawbani Lurimina nangi namana pada bulim gadra wadu da Daniel handakti Lurimbi de khang na yenglei nahan makai asum na mongondo onsilaga wang ngang da banupi sina ngasi ahan bo oina ngangakli ba wasada Daniel khangpre khangle khazik su ikai maram di Lurimbi se mana khanjaba kuirabani lon na ngawzai adubo khumle imaso lalat ka tori potni ikai buduna hera aibu yang oksina badawna Lurimbina khanjare Daniel lukhamduna li ikai he Gracie ahan bu unaba mi dabu overchat khe khairadi ma chai saba ta manatro Lurimbina yam thina phururabo Daniel na mi na hi tai hairaga Gracie dawna sathi jala akhoi Lurimbi so wadu tabada Lurimbi Daniel da fat yingli Gracie di pisum ga suklaga Kayaba wata matawida Daniel na kaybo nangi hoziki wata do kaino ma Daniel na Lurimbi da phat yinga ga tha kaino kedorage yare chana misa charasi somdana laina so washroom dagi thoraklaga magi chana basaruk to lawbu changlei plate am paiduna makhut oiduna spoon pairi chak to lawna bo hotnaringe cha kholiba makhutunagi khabeida khut amana lamsilaktuna taphai laina fadingi rishi oiramni ingangakna nabido rishi na pi sapai salakliba khabeida thadoklami khutna mana pairiba plate to sulaukhraga nupaduna oina hapai chak sarukto nupido khongpham amakhak handoklaga walan ngangda lepi tawridu yingduna chana ma pareng thamlamlibado mathang lawnaba rishi su khazik sangsilakpada lainagi pamumda khazik thenglui hoi ma ama phau haina da leiri ani do
Lainasu kaisu hairode yingduna adom masu lay. Haplibadu loibaga Rishina play to piraktuna hairi. Yam chow. Aina pakon shirakpada wadunaba. Laina Rishi si hainade. Hainade haiduna su thaiduna chatpadi ma taude. Haifet yinglamlaga piraklido puraga chatkre. Nungside haisira, nungshi haisira. Thamoi da taba mami, thamoi mapuna udri. Napal amadi yawi mahosana, nungsiba natte khalli. Laknabani lawi. Nungsiduna laknabani khalloi amukso. Nungsiduna laknari base karama makhagi nungsibano khangningi. Hangjabani amuk mukso, ma masana, thamoi gi mapuna. Pakhong pibati haisada, onthoi ida lamhin ba thamoi si. Numidang wairamni, phagi dagi ahanbu unaba numitta lanzao amadi thokle. Katwa police station ni, Gracie mamai da ice thongduna phamli. Manakta mamaga manaw nupa naawga sule. Mama di pakhatna machagi mamai du yingbiri. Is nan mamai si green gari dana sidi. Si bohona brahaiba. Gracie na, Ima yam nai tap parakan. Nakandagi naawbana saugalay. Je, nupido kuthariba asukti ni puri nupado kanano. Ay tawgine. Gracie na, naawba BP mo wangkat kini. Amta tapthause ay kaysa tawdi. Ngangna ringi Lucas to Daniel na samlaga sek na thorai rumamdagi. Nupado na phuboy ningbani. Adobo nupido na phubo ni helamle. Naawba di machida onsili. Je, kaino side. Gracie eyes to laga Lucas the yingi. Asigi test patamanagi figure man basini na chena phudi ise. Mamaga manawgati mamit mana lautokle. Nawba Lucas ki manak changsili. Iyamba kayam soke. Lucas na khong se singli thoklabani naibung na chi si thang ta ga sanarakbra nupi ga suklak tak nazar ro ek. Akoi chi se khara phingan mani. Ai di che da phura iboi ningubani ichi na phubo oirame. Daniel na tapna. Sino kamay dawrino? Lucas na. Nang loba lakuni ay. Lambida garing chat horaga laaga ase. Ngasay gido ni kaurabo sikak ni hayrobo. Gari thawna ekta kausilay. Ay gyan mangi bay. Nupi matam. Kitang nasa thoklam gadra na tawrubani. Adogadi Mahabharat ki bhim ki saywan oirame. Daniel noglaga. Gaw bagra hallo bay. Nangati ni khangbaday ay pok chance mangdore. Is nangina kari khong ti ka tawriba ingondagi nangiduna kari hen ludana masi aina napdana koini yeng nang nusit ande taren pung faina mathau tarwasu nangi nusit se halaroi halloi nupi na gamani abro koi theke asuma nupi se sena bana fai kituf ki rumbi ke sinnabi marai kon sinnabi sena doksaru ekhoi di pamjade romance ka tawbada luwangi samse tap ka paisilak to nupi di pamde phingan mi nupi di pamjade ba Hautri hai dialogue faudi. Ani dunu wathi suringi Gracie ki mama amuk changi. Hey ibungo kayam su e. Isa nupi ni na tawri si mathong lai masada bani. Nang saunu ko. Lucas no ki. Sao de da ima masum langi ni khando oge. Ay wakal chaw thoe. Aduni. Now baga Daniel ga do khanging ying ni. Ibungo Police na su chatlo haire ekhoi chatlagi ko hai ibungo namana bara nang na khara thinbiro mayumda saunu ko hoi mai bema nawbana yamba chalo ki ge dudi hoi ina yoro nayam boy khoi le hore adubu itak takhatna thore e Gracie di phamli banupa ani dugi mapa yobada mamit thomlamba ice cube to fat lo thoi mipandu green gari maso tusinbagi Makutuso hubatpagi menet nabli. Adubu mityeng dudi sathi na khai. Lucas yeng sili munna khaba mityeng duda khadat. Chat kre nupido mama manaw paga punna. Daniel na. Asibu koi ni. Lucas na. Nang namaga khara nakna bahay do thoy. Nungti su una dawri. Aduna aigi pao puthok sindi nang nuoy tare. Isam na pakholoy. Sak namay kain na ay ngamoy. Hagulo chase. Police station sida ko.
ꯅꯪꯅ ꯑꯩ ꯄꯨꯁꯤꯟꯕ ꯃꯐꯝꯁꯦ ꯖꯨꯠ ꯆꯥꯕ ꯃꯐꯝ ꯑꯝꯇ ꯑꯣꯏꯗꯦꯕ ꯅꯨꯄꯤ ꯂꯛꯅꯔꯨꯕ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯅꯪꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯤꯁꯦ ꯃꯤ ꯍꯥꯠꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯗꯅꯦꯜꯒꯤ ꯉꯛꯁꯝꯗ ꯂꯦꯡꯒꯣꯜꯂꯒ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯛꯂꯦ ꯅꯥꯔꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯆꯤꯟꯗꯤ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯂꯨꯀꯥꯁ ꯉꯥꯡꯅ ꯉꯥꯡꯅꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯁꯨ ꯅꯣꯡꯍꯧ ꯂꯥꯛꯏ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗꯣ ꯈꯥꯛꯄ ꯂꯥꯎꯕ ꯌꯥꯎꯅ ꯅꯣꯡ ꯍꯩꯊꯩ ꯂꯩꯅꯥ ꯉꯁꯤꯁꯨ ꯃꯝꯂꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯣ ꯅꯣꯡ ꯆꯨꯕꯗꯨꯗ ꯉꯥꯏꯍꯥꯛꯁꯨ ꯂꯝꯕꯤꯗ ꯄꯜꯂꯨꯔꯦ ꯒꯥꯔꯤ ꯃꯆꯥꯗꯒ ꯂꯥꯛꯄꯒ ꯃꯁꯥꯗꯣ ꯆꯣꯠꯂꯦ ꯔꯦꯟꯀꯣꯠ ꯎꯞꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡꯗꯨꯅ ꯀꯟꯃꯟꯕꯅ ꯃꯁꯥꯗꯣ ꯏꯆꯣꯠ ꯆꯣꯠꯂꯦ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯔꯕꯅꯤ ꯃꯥꯅ ꯉꯁꯤ ꯃꯌꯨꯝꯗ ꯆꯪꯉꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯁꯨ ꯀꯨꯏꯔꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯕꯨ ꯆꯩꯅꯥ ꯄꯤꯕ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯛꯇꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯥꯔꯇꯤꯀꯜꯗꯨ ꯁꯣꯏꯗꯅ ꯄꯥꯔꯝꯂꯅꯤ ꯈꯪꯉꯤ ꯈꯪꯅ ꯈꯪꯅ ꯃꯥ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡ ꯆꯪꯉꯛꯏ ꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯦꯝꯆꯥꯟ ꯄꯦꯄꯔ ꯑꯃ ꯄꯥꯏꯗꯨꯅ ꯐꯝꯂꯝꯃꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯏ ꯐꯝꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯃꯆꯦ ꯌꯥꯏꯁꯅꯥ ꯃꯈꯨꯠꯇ ꯀꯣꯐꯤ ꯀꯞ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯅꯤꯜ ꯀꯥꯔꯤꯕ ꯑꯁꯥꯕ ꯀꯣꯐꯤ ꯂꯩꯅꯥ ꯈꯣꯡ ꯊꯥꯡꯖꯟꯗꯨꯅ ꯂꯦꯞꯄꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯎꯕꯒ ꯌꯥꯏꯁꯅꯥ ꯍꯧꯒꯠꯂꯛꯏ ꯇꯞꯅ ꯅꯪꯅ ꯏꯕ ꯅꯠꯇ꯭ꯔꯣ ꯑꯥꯔꯇꯤꯀꯜꯗꯣ INS ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯍꯥꯏꯔꯁꯨ ꯃꯤꯡꯗꯨꯒꯤ ꯃꯔꯨꯝꯗ ꯑꯏꯕꯤ ꯅꯪꯒꯤ ꯅꯃꯤꯡ ꯂꯣꯠꯄ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯇꯞꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯃꯃꯥꯡꯗ ꯃꯅꯤꯡꯗ ꯃꯤꯠ ꯑꯅꯤꯗꯨꯅ ꯂꯨꯅ ꯌꯦꯡꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯝꯕ ꯅꯪꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯅꯤꯡ ꯊꯨꯡꯂꯝꯂꯅꯤ ꯂꯩꯅꯥ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯏꯊꯧ ꯇꯧꯕꯅꯤ ꯚꯤꯛꯇꯔꯒꯤ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯥꯔꯇꯤꯀꯜꯗꯨ ꯏꯕꯗ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯏꯀꯥꯏꯕ ꯂꯩꯕꯒꯦ ꯌꯥꯏꯁꯅꯥ ꯈꯣꯟ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯏ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯗꯣꯛꯇꯔ ꯚꯤꯛꯇꯔꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯑꯥꯔꯇꯤꯀꯜꯗꯨꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯂꯥꯛꯏ ꯅꯪ ꯃꯁꯤꯒꯤ プレッシャꯔꯁꯦ ꯅꯪꯒꯤ ꯅꯀꯣꯛ ꯃꯆꯥꯗꯨꯗ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ ꯂꯩꯅꯥ ꯃꯆꯦꯗ ꯌꯦꯡꯉꯤ ꯋꯥꯍꯪ ꯃꯌꯥꯝ ꯂꯥꯛꯑꯁꯨ ꯏꯆꯦꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯊꯧꯗꯣꯛ ꯑꯣꯏꯔꯗꯤ ꯏꯆꯦꯗ ꯃꯗꯨꯗ ꯀꯔꯤꯒꯤ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯒꯦꯅꯦ ꯃꯔꯥ ꯂꯩꯕꯁꯤꯡꯅ ꯋꯥꯖꯒꯗꯕꯅꯤ ꯏꯆꯦꯒ ꯃꯔꯤ ꯂꯩꯅꯗꯦ इन्वेस्टिगेटिव आर्टिकल अदुगा इचेगी हॉस्पिटल दुगा मरी लेनदे मरा लेतब इचेने अदु कीरिब कैगिनो हे हॉस्पिटल से कनागिनो नंग खंगदब्रा वा ngangbada लाइन लाइन nganगनो नंगी अपिकपा न्यूज चैनल अदुगुमा मफम नते आइना सेनरीबसे विक्टर कनानो नंग मुन खंगबो मागी फैमिली न फाउ केस अदो क्लोज तौसिनबो होटनरी पुलिस तगी करी रिपोर्ट फंगे नंग आर्टिकल दो इबदा फोरेंसिक टीम तगी फाइनल रिपोर्ट लाख्रबो मागी फैमिली ने तुमिन लेसन खिबदुदी पावर पाइब कना अमगी खुजन थौरांग न मेन खिबा मचिन्नी लेना खोन कल्ले याइसना मपाई बुंगो सु तपन हौगलई चैसुदो पाइदुना माचु चंगसिलई खजे अैगी साना मपा अमदी मागी इमुंगी मायोक्तो थबक तौरी विक्टर डॉक्टर नि मियोइबगी पुनसिबु कल्लिबा डॉक्टर इमुंगसिगी थबक थौरमदा अमदी नचेगी अरुबा थबक कयादा माना मतेंग तौरमलिबा मिसकनी नंग मसीदी नंगने इरिबा आर्टिकल दुदा यावखिब्रा पाबोंग मदुना तोंगान बवानी महाक ओइदबा ngang डॉक्टर नि अनाबगी इमुंगदा माना फेक रिपोर्ट्स कया अमा पिसिलमबगी प्रूफ अखोइदा ले अनाब सिंगनदी माबु थाजै अदुगा मानदी इचम चमजबु सिंगदुगी थाजबा मांगहल्ले इमुंगसिदा नत्रगा हॉस्पिटलदा डॉक्टर विक्टर अफबा मिसक ओइरंबा याय मदु ऐ खंगदे महाक मिनंबा मिसकनी अैना अचुंबा इबनी नमथाक तौबा मिनंबा हैबा मिसक अमना चिंगनिंगाय ओइना सिरंबा असिसो वहंग अमा नत्तब्रनी पाबो खंगौदा याइसना मखुत्ता पाइरिबा साबा कॉफी कप अदुगा लोइनना लैनादा लंगसिलकबा कप मनुंगदा यावरिबा कॉफी असाबा अदुना चाइथोरकपदा लैनागी मखौरी थबाकदा चोंगी इखंग खंगना लैना लैमाइदा फमथै खंजल थोपनसु लाउथोखी उनसा थोपदसु मैसा फावरे इमा इचे कइनो तोरिसिबो हियाइनुना ताबोई मदो नंगना तौरिबा थबक अदुगिदमक
इमुंगसिना पिरकपा चप चाबा पाउखुमनि यास्नाना कप के हायरगना नंगी न्यूज चैनल ऑफिस सुदा कपुसु सर आर्टिकल दुना मरम ओइरगा मखा तानो हॉस्पिटल दा अमादि पाबुंग द सोकदबा हिरम अम हेक लाकपदा नंगबुदे इने केदोगियो अंगांग नंगना हिपा सादना हियाइनु मचानुपी अतोम्बिदा अमुसु मखुत थिंदुना चैथतली hey taning de kapkon sangro salo nangi kada wadu hairgi hiyainu su mapuroi babu samduna pusinkhre imungda changkhre mache su laina di kapli hi kapli ma yamna ware awaba khangbada ma yamna warabani asigumba sathi na otpi banai bi base ngasi khakkinate pisak piklingi dagini akiba thodok mayamna ngasi phawbada trauma leiduna laina amako mathong maram khangdana gyan magla kamai kai khangda chatki wasu he yawi masinani bomb blast numit aduda mapham khangdana mangkiduna mayamna koi thi na kriba ahoba makhol aduda akibe henzin kiduna laina wakhal ta hauda chen kibani mana gyan lakpada umang asongba aduda kamdamna leramba ma masado khangjade asigumba wakhal ki oiba anaba se lei haiba khangkidabana निमित्तुरे ऋषिने तथी चैबी किबनी सिक नानबो उनसादो गांगसिले थुबले असाबदुना अथोतबो उनसादुना सोगलकपदुना अदुमना कपलिंगी लेंगजुमददा खुद अमना खंगथेंग थेंगलेई अकिया खंग ओइना लेना लाउदुना खंगन हंदोई मसादो अकीबना थल्लबा पाखतपना योमलबा मिट अनिदुना येंगलकपदा लेरम मी नोकमी लेपदुना सनंबा